ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯆꯨꯕ ꯑꯃꯗꯤ ꯀꯣꯏꯈꯥꯛ ꯊꯤꯕ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯆꯨꯕ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨꯕꯨ ꯇꯧꯔꯛꯂꯦ꯫ ꯈꯥꯗꯤꯒꯤ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯃꯥ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤꯅꯦꯁꯦ ꯅꯦꯇꯥ ꯁꯥꯕꯁꯦ꯫ ꯏꯕꯥꯏꯕꯨ ꯖꯣꯏ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ? ꯏꯂꯦꯛꯁꯟꯁꯤ ꯊꯦꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯏꯕꯥꯏꯕꯨ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯉꯛ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯤ꯫ ꯀꯥꯟꯅꯗꯦꯗ ꯏꯕꯣ, ꯍꯟꯗꯛꯇꯤ ꯅꯕꯥꯏꯒ ꯅꯛꯁꯤꯟꯅꯕ ꯀꯌꯥꯕꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯥꯏꯅ ꯇꯥꯛꯄꯤꯔꯤꯗꯨꯕꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯁꯦꯟ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯕꯥꯏ ꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏꯅꯤ꯫ ꯀꯥꯕ ꯀꯥꯗꯕꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯗꯝꯅꯤ꯫ ꯑꯩꯒ ꯀꯟꯇꯦꯁ ꯇꯧꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯑꯆꯝꯕ ꯅꯠꯇꯦ꯫ ꯆꯍꯤ 40 ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯔꯛꯇ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯕ ꯅꯁꯦꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯄꯤꯌꯨꯅꯤ ꯏꯕꯥꯏ꯫ ꯅꯁꯦꯟꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕꯤꯒꯅꯨ꯫ ꯒꯥꯔꯤꯗꯨ ꯑꯃ ꯑꯅꯤꯗꯪ ꯈꯥꯏꯕꯤꯔꯛꯎ꯫ ꯁꯦꯜ ꯈꯔꯒ ꯄꯥꯝꯖꯩ꯫ ꯅꯁꯦꯟ ꯃꯤꯇꯤꯡ ꯑꯃꯇꯪ ꯁꯤꯟꯖꯔꯨꯈꯤꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯖꯩ꯫ ꯃꯕꯥꯏꯒꯤ ꯋꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯒꯨꯝ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯇꯟ ꯑꯃ ꯑꯃꯨꯛ ꯅꯩꯔꯛꯈꯤꯅꯤ ꯃꯍꯥꯆꯟꯗꯥꯟꯁꯤ꯫ ꯑꯩ ꯊꯨꯅꯃꯛ ꯀꯗꯥꯏꯗꯅꯣ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯀꯨꯂꯨꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯆꯠꯈ꯭ꯔꯦ, ꯕꯣꯠꯇ ꯂꯥꯏꯆꯨꯕ ꯅꯧꯄꯥꯗꯨ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ? ꯕꯣꯠꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯗꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯌꯨꯝ ꯃꯀꯩ ꯑꯃꯨꯛ ꯄꯥꯅꯅꯕꯁꯨ ꯍꯣꯠꯅꯗꯦ꯫ ꯍꯟꯗꯛꯇꯤ ꯍꯟꯅ ꯌꯦꯡꯂꯨꯁꯤꯀꯣ ꯃꯣꯏ ꯇꯥꯃꯣ꯫ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯥꯁꯤ ꯑꯗꯨꯝ ꯏꯪꯈ꯭ꯔꯅꯤ꯫ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯆꯨꯞꯂꯒ ꯈꯟꯊꯩ ꯍꯥꯏꯔꯛꯏ ꯇꯝꯄꯥꯛꯂꯩꯃ꯫ ꯀꯨꯂꯣꯁꯤ ꯃꯨꯟꯗꯪ ꯆꯨꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ꯫ ꯃꯁꯥꯒꯤ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯃꯤ ꯑꯃꯅꯤ ꯚꯣꯠ ꯂꯦꯞꯐꯝ ꯊꯣꯛꯏꯗꯣ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯊꯣꯔꯛꯄ꯫ ꯚꯣꯠꯇ ꯐꯥꯒꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯃꯥꯒꯨꯝꯕ ꯏꯀꯥꯏꯕ ꯈꯪꯗꯕꯁꯦ ꯚꯥꯔꯠꯁꯤꯗ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯨꯗ ꯅꯠꯇ꯭ꯔꯥꯅꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯚꯣꯇꯔ 15 ꯂꯩꯕꯗ ꯚꯣꯠ 14ꯇꯃꯛ ꯇꯥꯔꯝꯕꯗꯒꯤ ꯑꯃ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯊꯤꯒꯠꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯨꯅ ꯈꯠꯅꯕꯗꯒꯤ ꯀꯥꯏꯅꯈꯤꯕꯗꯨꯅꯤꯗꯅ꯫ ꯏꯆꯟ ꯅꯨꯄꯤꯗꯨ ꯃꯔꯥꯟ ꯏꯔꯩ ꯂꯩꯖꯈꯤꯗꯕꯅꯤ꯫ ꯃꯥꯅ ꯄꯤꯈꯤꯕ ꯚꯣꯠ ꯑꯃꯗꯨꯅ ꯃꯇꯨꯝ ꯁꯅꯥꯒ ꯀꯨꯟꯗꯨꯝꯒ ꯍꯤꯗꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯇꯨꯝ ꯁꯅꯥꯅ ꯚꯣꯠ ꯑꯃꯇꯪ ꯍꯦꯟꯗꯨꯅ ꯀꯥꯈꯤꯕꯗꯨꯅꯤ꯫ ꯀꯨꯟꯗꯨꯝꯅ ꯏꯆꯟ ꯊꯥꯔꯤꯛꯄꯨ ꯁꯤꯡꯂꯤꯕꯅꯤ꯫ ꯃꯇꯨꯝ ꯁꯅꯥꯅꯗꯤ ꯃꯥꯕꯨ ꯐꯤꯔꯣꯜ ꯍꯣꯡꯍꯟꯈꯤꯕꯗꯨꯅꯤ꯫ ꯃꯧꯄꯥ ꯑꯃꯁꯨ ꯊꯕꯛ ꯍꯥꯞꯄꯤꯈ꯭ꯔꯦꯗꯅ꯫ ꯃꯥꯕꯨꯗꯤ ꯃꯧꯄꯥꯒꯤ ꯃꯄꯥꯟ ꯆꯥꯗꯨꯅ ꯅꯤꯉꯣꯜ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯐꯥꯎ ꯈꯟꯗꯕ ꯃꯈꯩ ꯃꯄꯥꯝꯗ ꯃꯅꯤꯡ ꯇꯧꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯔꯨꯕꯗꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯃꯄꯣꯛꯁꯤꯃꯗꯤ ꯏꯄꯥꯝꯗ ꯑꯁꯨꯃꯛ ꯄꯨꯟꯁꯤ ꯂꯦꯟꯖꯔꯒꯦ ꯍꯥꯏꯔꯛꯂꯤꯗꯨꯅꯤ꯫ ꯃꯥꯅ ꯚꯣꯠ ꯂꯦꯞꯄꯁꯤ ꯃꯇꯨꯃꯛꯅꯁꯨ ꯑꯁꯤ ꯌꯧꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯎꯠꯂꯝꯂꯕꯅꯤ꯫ ꯑꯁꯤꯃꯛꯇꯗ ꯍꯟꯇꯛꯃꯨꯛꯁꯨ ꯃꯊꯧꯔꯛꯂꯤꯅꯤ ꯃꯍꯥꯆꯟꯗꯥꯟꯁꯦ꯫ ꯚꯣꯠ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯀꯟꯈꯠꯂꯛꯂꯤ꯫ MLA ꯂꯦꯞꯂꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅꯤꯅ ꯃꯥꯒꯤꯁꯨ ꯁꯤꯐꯥꯏ ꯄꯤꯔꯛꯏ ꯁꯔꯀꯥꯔꯅ꯫ ꯃꯕꯥꯏꯒꯤ ꯖꯤꯞ ꯑꯃꯟꯕ ꯑꯃꯗ ꯃꯥꯒ ꯁꯤꯐꯥꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯩ꯫ ꯐꯤꯔꯥꯟ ꯑꯃ ꯖꯤꯞꯀꯤ ꯃꯃꯥꯡꯗ ꯐꯔ ꯍꯥꯏꯍꯜꯂꯤ꯫ ꯁꯦꯜ ꯈꯣꯝꯕ ꯆꯠꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯁꯤꯡꯗꯒꯤ꯫ ꯚꯣꯠꯇꯤ ꯊꯣꯏꯗꯣꯛꯄ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯃꯌꯨꯝ ꯇꯦꯛꯈ꯭ꯔꯦ꯫ ꯁꯥꯕ ꯉꯝꯗꯗꯨꯅ ꯑꯇꯦꯛꯄ ꯌꯨꯝꯗꯨꯗꯒꯤ ꯐꯪꯂꯛꯄ ꯇꯤꯟ ꯑꯃꯟꯕ ꯈꯔꯅ ꯆꯥꯎꯔꯕ ꯅꯥꯄꯤꯅ ꯎꯞꯁꯤꯜꯂꯕ ꯏꯪꯈꯣꯜ ꯂꯃꯥꯡꯗꯨꯗ ꯄꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯁꯤꯐꯥꯏꯁꯨ ꯃꯥꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯁꯤꯐꯥꯏ ꯅꯍꯥ ꯑꯃꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯤ꯫ ꯚꯣꯠꯁꯤ ꯑꯩꯈꯣꯏꯁꯨ ꯂꯦꯞꯄ ꯐꯥꯎꯕꯗꯤ ꯌꯥꯕꯖꯥꯠꯅꯤ꯫ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯒ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯒ꯫ ꯈꯜꯂꯨꯔꯒ ꯃꯀꯣꯛ ꯉꯥꯎꯔꯛꯂꯕ ꯁꯤꯐꯥꯏ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯥꯔꯒꯤꯗꯤ ꯌꯨꯝ ꯀꯩꯒ ꯑꯃꯠꯇꯁꯨ ꯁꯥꯕ ꯈꯣꯠꯄ꯫ ꯑꯣ ꯏꯕꯨꯡꯉꯣ ꯁꯨꯝꯗꯧꯕꯅꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯁꯦꯕꯥꯗ ꯏꯁꯥꯒꯤ ꯈꯜꯂꯨꯕ ꯃꯇꯝ ꯐꯪꯗꯦ꯫ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯕ ꯉꯝꯗ꯭ꯔꯤ꯫ ꯚꯣꯠꯁꯤꯁꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯂꯦꯞꯍꯟꯕꯤꯔꯤꯕꯅꯤ꯫ ꯈꯨꯠꯇ ꯍꯧꯖꯤꯛ ꯄꯩꯁꯥ ꯅꯥ ꯇꯞꯄꯤ ꯑꯃꯠꯇꯁꯨ ꯄꯥꯏꯗꯦ꯫
सिपाहीदुना मागी माथमोयदा फाउरक्लिबा वाखलदु कन्ना फाजिल्लगा सोंथांगनाना सोलई दैननी अखोई सागी वाखलोन देश प्रेमी अमा ओइबगी मयक लारबा खुदमनी हो अदुनी इनाउसा हायरमलगा कोलो संखी ममानब सिपाही अमना मचिन खुमदना नोकलगा मथाउना लैबा सिपाही मचादुदा कुनिंगना थिल्ली एमए पास तौरगा गादी लेतदुना सिपाही खलीबा पाखंग मचादुना मागिदमक खनबदा अहिंग तुम्बा याखिदे बोट खोमबदा मयुमदा लैबदा लंबीदा चटपदा अदुक नक्सिलकलब इलेक्शन की मतमदु पाव कनासु मोंगलदे मागी मयुमदुदा कनासु इनरदे मागी मतुंगदा मंगोंदा मियांगी लुचिंगबो ओइबा याबगे मतिक मगुन करिसु याउदे मागी तुंगिनबा हाइबबु माबु सेनरसु हाइना थारकलिबा मखोय अहुमदु खक्तनी नोंमगी थाव लीटर 5 मुक्तंग हापलगा जिप अदुदा ड्राइवरगा मखोय 5 हेक कोइथोकलुई नुंगाई याइफबा मरी मतागी इमुंग खरा चंगलुई लूरीबदी इमुंग सिंगदुदा मागी सिंबोल नत्रगा फिरान अमतसु थेते मदुगी महुत्ता तोंगान संगनाइबा पार्टीदा लेटलिबा संगनाइरबा कैंडिडेट सिंगी सिंबोल अमदी फिरान थेटली माना चंखिबदा कनानासु हराव तौबिदे करिगुंबा मतमदा खोन कंखनरकपसु ताबा मयावरई नोंमदी ता सिबाई सिंगदु अयुक ngannna हौदोई माफी मरोन तसेत सिचिंदुना जीप थौदोकलगा चटमिनई खरा चटलगा अचौबो होजंग अमदा गाड़ी खामलगा मचेबु कौई होजंग अदुदा फना कुइना लेपलबा तुंगदा नुपी अमा थोरई माना गेट हांगतोई इबाई बुंगो लैत्रैसे लै गाड़ी थौजिल्ली चावरबा जुमदुगी नालबा सुमांगदुदा गाड़ी अदु खामलगा महाक इमुंगदा चंखी इबाईबु जय नसेना लाक्चरीबसी वा अमतंग खनदबा याददुना लाक्चरीबनी हयेंसी पार्टी की प्रेसिडेंट सेक्रेटरी यावबा इलेक्शन कैंपेन अमा लाकदौरी अइगिदि युमलै कयै मतादुदा पुसिनिंद्रे इबाईना माइ चोपतनबा इबागी ममांग संगोइसिदा कुरोई पुंगमुक्तगी रिसिपेंस अमतंगदी सिनबीदबा याद्रे अइ चंसी सिबा तारे अंगांग अमानिदंग सिनबीरगा बैनर पोस्टर प्रेस्टून अमा अनिदंग सिगा थिपीनबा सिनबीरो इबागी युंगलिबा फिरान प्रेस्टून मयामसी पुंग अमा अनिदंगी ओइना लौथबियु नत्रबदी नसेन चंसी सिबा ताई फमफम खोरफम आसा थक इसेगा इबाई बोंगना फननबा अमुक्ता सिनबीदबा याद्रे अई मरुप मपांग अमा अनिदंग थबोक्तु पांखोननबा थिजरुखिगे जय खुरुमजरी ता थोरक्लगा सिबाइसिंगदो ओनसिंदुना चच्ची इनाउसा चच्ची मचे मबागी वहाई अमा फाव तारमदना थुना यांगना थोखी नेता अमगी हौनबी मतौ माना थोखिबदु मुन्ना येंहौरिबा मबाइना सोर मपी अमा सांगना होलदुना मागी नुपीदो ओनसिंदुना हाइरई कमदौबा तंपाक लैमा नाक थुनमक नपामा चखिदबा याद्रे मरी असी थुनमक हौद्रबदी अइसु मोंदंग सोइना चुरनी अनीसुबा वारी मचा सिगी ममिंगना कोइखाक थीबा मसे अरोइबो ओइना अमुक ताबिनरसी नुमित युंगु मतुंग पुंखाई चटख्रे चाक लामना सिगद्रोबा कोंगांग मैतै चाक होटेल तमना गप चंगसिनखी सिगदबा थवाइनी पेना चाथोके खनखी अरुना ऑर्डर तौखी मथिक मफै अंगौबा अताउबा मैतै मचासिंगी लेमजरब चिंजाक चाक ngaइबो ओइना मागी सांगलबा कोइदु मखुत ओइना नानथै सुबा अनिदगिना खदांग फाउ सत अमुक नातोन सुमांगिदु खुबीगा खुदोमबिगना फट कापथोक्तुना नानथोई मागी फमफमदुगी मायोकनो फलांगदुदा यालिबा अचौबा सहेंग नुसेलुदा उरई अरिबा हमेंगलाबगी कोइदा मुस्लिम कोंगांगनियागी फ्रेम चनबा फोटो अमा होटेल बॉयना थांतोरक्ले मथंग थिदोकपदा ngaइबा फोंग सारबा चाकी पुखम मरोय मपांग थुम मोरक हापा प्लेटसिंग मथिक मफै अंगौबा अताउबा कोंगांग मखुत काबक हामलगा चाक खोथरदुना मही हैरगा काबक तोटपुई तोटबोय चखोम अमा अनि कित नमसिल्ली
ꯍꯦꯟꯖꯥꯡ ꯃꯍꯥꯎ ꯃꯊꯪ ꯃꯊꯪ ꯇꯪꯉꯤ ꯉꯝꯅꯃꯛ ꯑꯍꯥꯎꯕꯒꯤ ꯑꯍꯥꯎꯕ ꯉꯥꯛ ꯍꯣꯇꯦꯜ ꯕꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯞꯂꯤ ꯀꯣꯛꯉꯥꯡ ꯌꯦꯟꯐꯩꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜ-ꯎꯏꯁꯤꯜꯗꯨꯅ ꯆꯤꯛꯄ ꯍꯣꯠꯅꯔꯤ ꯃꯐꯩꯒꯤ ꯔꯁ ꯀꯟꯅ ꯂꯧꯈꯠꯂꯤ ꯃꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯕꯖꯥꯔ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯄꯨꯂꯤꯁ ꯑꯦ.ꯑꯦꯁ.ꯑꯥꯏ ꯈꯩꯔꯨꯗꯤꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯆꯩ ꯃꯨꯛꯇꯨꯅ ꯒꯞ ꯆꯪꯁꯤꯜꯂꯛꯈꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯃꯥꯒꯤ ꯊꯥꯎ ꯇꯩꯔꯕ ꯎ ꯊꯥꯎꯒꯤ ꯆꯩ ꯑꯗꯨꯅ ꯀꯣꯛꯉꯥꯡꯒꯤ ꯅꯝꯌꯥꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯠ ꯁꯠ ꯅꯥꯟꯊꯔꯛꯈꯤ ꯆꯤꯛꯂꯝꯕ ꯌꯦꯟ ꯃꯐꯩ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯣꯛꯉꯥꯡ ꯃꯃꯤꯠ ꯃꯅꯥ ꯇꯟꯗꯟ ꯄꯥꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯟꯊꯔꯛꯂꯤꯕ ꯆꯩꯗꯨ ꯇꯥꯞ ꯐꯥꯏ ꯈꯩꯔꯨꯗꯤꯟꯅ ꯑꯣꯏꯒꯤ ꯈꯨꯄꯥꯛꯅ ꯑꯃꯨꯛꯀ ꯀꯣꯛꯉꯥꯡꯒꯤ ꯃꯃꯥꯏ ꯇꯝꯅ ꯐꯨꯖꯤꯜꯂꯛꯈꯤ ꯃꯗꯨꯃꯛꯁꯨ ꯃꯄꯥꯡꯒꯜ ꯐꯔꯕ ꯀꯣꯛꯉꯥꯡꯅ ꯇꯥꯞ ꯐꯥꯏ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯃꯨꯛꯅꯩ ꯀꯥꯎꯅꯩ ꯍꯣꯇꯦꯜ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯆꯥꯛ ꯆꯥꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ ꯃꯔꯝ ꯂꯩꯇꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯕꯨ ꯐꯨꯕꯒꯦ ꯏꯁꯂꯥꯝ ꯙꯔꯃꯕꯨ ꯁꯤꯡꯅꯕꯒꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯚꯥꯞ ꯇꯥꯍꯟꯒꯅꯤ ꯅꯥꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯈꯤꯒꯅꯤ ꯔꯥꯝꯖꯥꯟ ꯊꯥꯅꯨꯡꯅꯤ ꯍꯪꯂꯤꯕꯅꯤ ꯅꯪ ꯑꯗꯨꯒꯤ ꯇꯨꯡ ꯀꯣꯛꯉꯥꯡ ꯃꯩꯇꯩ ꯃꯆꯥꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯇꯥꯛꯆꯅꯕ ꯃꯁꯝ ꯃꯀꯣꯏ ꯅꯥꯟꯅ ꯀꯛꯄ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ